ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯟꯖꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯦ ꯁꯤꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ MLA 10ꯁꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯁꯃꯤꯁ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯕ MLA 10ꯁꯦ ꯗꯤꯁꯃꯤꯁ ꯇꯧꯕꯤꯌꯨ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯠꯊꯖꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯕꯁꯤ ꯐꯥꯎꯕ ꯁ꯭ꯄꯤꯀꯔꯅ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯪꯁꯤꯟꯖꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯕ 12ꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃꯈꯛ ꯂꯧꯖꯈꯤꯕ ꯔꯤꯖꯣꯂꯨꯁꯟꯗꯨꯗ ꯃꯍꯥꯛꯁꯦ 48 ꯑꯋꯥꯔꯁꯀꯤ ꯃꯇꯝ ꯄꯤꯈꯤ 48 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯑꯦꯛꯁꯟꯁꯦ ꯃꯊꯧꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯁ꯭ꯄꯤꯀꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯃꯊꯧꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯅꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯀꯣꯜꯂꯤꯕ ꯀ꯭ꯂꯕ 12ꯁꯦ ꯂꯣꯏꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯁꯦ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯔꯤꯖꯣꯂꯨꯁꯟꯁꯦ ꯂꯧꯕꯤꯌꯨ ꯂꯩꯍꯧꯔꯤꯕ ꯀꯨꯀꯤ 10 ꯍꯥꯏꯕꯗꯤ ꯀꯨꯀꯤꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯕ MLA 10ꯁꯦ ꯗꯤꯁꯃꯤꯁ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯀꯤ ꯈꯣꯡꯖꯪ ꯑꯁꯦ ꯆꯪꯁꯤꯟꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯑꯩ ꯁꯦꯔꯧꯗꯒꯤ ꯈꯣꯡꯈꯥꯝ ꯃꯣꯜꯒ ꯑꯩ ꯋꯥꯡꯈꯩ ꯔꯤꯂꯤꯐ ꯂꯩꯖꯕ ꯏꯃꯦꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯃꯈꯣꯏ 3ꯄꯨ ꯍꯥꯠꯈꯤꯕꯗꯣ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯐꯝꯖꯕꯅꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯖꯗ꯭ꯔꯤꯕ ꯏ ꯃꯇꯨꯡꯕꯨꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯔꯥꯛ ꯇꯝꯕꯤꯔꯒ ꯍꯥꯠꯇꯣꯛꯄꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝꯗ ꯆꯤꯡꯗꯒꯤ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯒ ꯇꯝꯄꯥꯛꯇ ꯄꯁꯄꯥ ꯊꯝꯖꯤꯟꯕꯁꯦ ꯑꯁꯤꯁꯨ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕ ꯑꯣꯏꯅ ꯐꯝꯖꯕꯅꯤ